Nupa Koiba Yaroi. Nupa Laina Yum Panbasu Yaroi Organization Sing. Impal April 25 Handak Lamdam Asida Tohaning Daba Satiraba Crime Kaya Nupi Singi Haktak Tagi Tolak Libasi Yamna Laibak Thibani Supreme Court na verdict ama Tokduna Yum Palaba Nupa Nupi Ani Aron Bamari Thambada Crime Nate Haina Fungdokiba Asi Women Against Crime na Hakjin Lawi. Nasi Kanchipurda Labor Organization for India Women's Against Crime Gi Office ta Pangmisinga Unabada Organization Asigi Secretary A. Robita Laimana Makata Raduna Nipina Topada Nupada Pankibadagi Mapuroi Hu Taktuna Sijakiba case Laikre Masigi Matakta Handak Iril Bung Amadi Takyelda Tokliba Toktoksing Asi Ayamba Nipising Dagi Toglak Kibang Aktani Hojik Lamdam Asida Inkalak Liba Nupi Angang Amadi Maunaha Karana Salak Liba Lisat Sajat Asi Lamdam Asida Riba Ima Ibel Amadi Lekai Ki Maira Paibising Akan Basection Pirep Laudana Makoi Nasat Liba Lisat Sajat Adu Hongdok Naba Wafam Hongdok Pagi Matam Oire Mamang Takta Yum Palabi Nupi Lising Taragi Manunda Subnatagi Nupi Tara Kaktamak Atopa Nupada Mayum Pan Bagi Hongdok Sing Tokki Masi Yamna Ikai Ningaini Haina Longnarami Adubu Hojikti Yum Palabi Nupi Samagi Manunda Nupi Taradi Atopa Nupada Yum Panare Masida Karisu Kandana Laitoknare Masina Maram Oiduna Lamdam Asida Lairiba Ibung Ipwa Kaya Kandabayade Haibaki Wakalonda Ngasi Organization Asigi Office ta State Asigi Tongan ba District Singdagi Lakpa Nupi Singi Oiba Organization Singi Mihut Sing Yauba Mifam Ama Pangthoktuna Mou Amata Nupa Koiba Yaroi Amadi Nupa Laina Nupina Yum Panba Yaroi Haiba Warep Laure Haiki Handak Marak Asi State Asida Thokliba Sathiraba Crime Sing Asigi Mayokta State Chinba Thungna Athuba Matamda Nandaibam Tompok Sahi Taragamapan Apokpa Ojit Yumnam Patlona Hong na Satuna Lekai da Signature Campaign Pangthokani Hairi